खुरुमजरी मियंग ताबिरु सिमुताराम ओचरी ngasi maroi bapauda makta yenglaga oja khanbagi mahota mati chaba miyoi simbu oja ohelagani haina education minister M Okendro na high grade Prime Minister Oiriba Dr. Manmohan Singh general election matungdagi potharagani lauthokre amadi ARC Silongbu maithiba pituna traw kwa kajal CC Mitki semi final changba ahanba team oide mapung ba pau pizari academic mark yengduna oja khanbagi system hongdoktuna afaba miyoi sing khanduna oja ohenbagi thabak lokhalagani haina education minister M Okendro na ngasi Desamgi foundation day the fondokre Desam na sinduna GP women's college ta pangthokiba taranithoi rak shuba foundation day gi tharamda education minister M Okendro minor irrigation gi parliamentary secretary K Megachandra Manipur University gi dean of students welfare professor R.K. Hema Kumar Desam gi president Islauddin GP women's college gi principal Y Chandra Sakina maroiba miyoi sing oina saruk yakhi tharonga mari lenana lamdam asigi mathau masak khangwa oja mari da Desamna jingu maichau khongrang thaba award piduna ikai khumna bo otki oja sing adudi N Ibe Chaubi A Kokin K Jayanta amadi SS Nimaini wanga khibasing na phongdona khibada lamdam asida sarkari thabak changba yana ba khaki lairik tambagi chanabi amalak liba asina lamdam asigi education asi maning halan bani asiguma mahi tambagi chanakanglon asi tungi yengduna chumthokna bo hona bagi tangai fadabalai haina phongdona khi Minister Okendro na kanaguma lup kharana pendaba kharagi dabak laisangum laba mahi tampam sangsing mai thabana chungba thabak chathaba asi matungda tawbiganu pendaba leirabasu wari sanaduna bhab taminana bo hona minasi jingi mafam singda education gi phibam fagat hananaba akhanaba thabak sing lokhalagani jahi ani ahumgi matungdadi lamdam asida education system asi chaun ahong balagani haikhi rigma matamda school da college da marol thoktaba upale jadraba khangjadaba da hek tainabi ba mantri da tainaba ngamdraga officer da tainaba ngamdraga maral lejadraba marol thoktraba khoibu pham liba chowkri da mai hek thado piba gumbai khoina tamliba school license ne khalinga se thugai riba gumba siga se tawon janingde adu moina oina mak miyam gi mateng dagi sata sangsan sigi mateng dagi department da lebiriba khoi officials sigi mateng dagi khodo hendo ne kai khumna jariba Manipur honorable chief minister na khoina tawjaruba thabak kharada pukhachaba kharada mayon biduna thawa yongsan biduna education bu mipal tangda state ama lauthokna ba honari bai khoi punna maki khongthang sida mateng pangbibana khara khaidi khoi track talak pa horabani Desamgi foundation tega mari lenana blood donation game amasu pangthoki miyoi kayana idan tawnaki Prime Minister Oiriba Dr. Manmohan Singh taramari shuba Lok Sabha gi general election matungdadi potharagani lauthokre Delhi da pangthokpa press conference amada Dr. Manmohan Singh na makha taraduna general election fauba Prime Minister Oiraba matung charge asi atoba miyoi amada khusinaragani lagliba mikhal asida Congress na sakti paiduna ahum suba term pairabasu mahak Prime Minister gi candidate oiraroi phongdokhi yamna tangna chahi mari gi manungda ngasi pangthokhiba press meet asida Prime Minister na tongan ba UP gi mathakta leiba wathokaya sengdoladuna sarkar asina 2G spectrum amasung koila khoni pibagi matangda transparency puraknaba chapchaba thabak lokhotki chahi taragi matam asida lebak asigi sel thumgi phibam singthaningai oina fagatki Manipur dagi Armed Forces Special Powers Act 1950 lotho haina dabi tawduna chahi kaya chara helaklabi Irom Chanu Sarmila ngasi lamfelda leba District and Session Judge Imphal East ki court putokre Sarmila na mahaki khongjangda miyamna mateng pangbiu haina phongdokhe One our people see me like a god just as a protester Sarmila Kanbalup ki co-convener S Momon Lemana phongdokhibada amuba ain lothokna ba khongjang jangsileba Sarmila bu kanagumba amatana lana puthokna ba hona biganu phongdokhe Manipur miyamgi da natana sing amasung tamda baro sing thungna leiriba adum laba amuba aingi marakta miot minai marakta khangwang hamdaduna aikhoi asigum laba miyam sikida mata katholabi aigi isa samila asina ngasi tawriba se miyam asigida makta mahana adum balu sing purembi ama oina ngasi mahana asigum laba aspaji loktoina leiriba se ngase miyamgi Sajokna amungtangdi Manipur gi kasin koya da leiriba mama khuding makki aikhoi gi ima oina sakro lawramaga aikhoi ima gi saktam se aikhoi amungtangdi iramdam Manipur sikida makta aikhoi tunggi lumbi ama yalaiba asugum laba khunai ama aikhoi porakpa ngamna na bagi sakti se aikhoi ngai apaba khunai ama ima mayam punchalaga ngasi gi aspa se lokthokina na ba ngasi isana sangjaliba se aikhoi mayon pisinduna Manipur miyam na koi khong thangjen minasi Nabilal Setaduna Sedanaba is a Changdamdabagi fall Lautokre Group A da Kaisam Yaifabi Amadi Group B da CS Kisan Kumarna first Takre
Haibu Mahadev gi mandop ta kubliba jinga amadi mandir asigi changfam da leriba gate pu amanga ta tho alamle Langthabal Mahadev Kunja Committee gi mihut amasung donor su oidiba Langthabal Mantri Khongdagi Lekangbam Iboyamena Fundropada asiguba thaba asi matungda amuhanna tawbiganu mari lenaba singna miyeng changbiu haina fundroli Road Safety Week celebration gamari lenana Imphal East amasung Imphal West ki mafum kayada traffic police na drive chathakre drive asida chechang sudaba amadi helmet sizinadaba miyosing fadana fine thian ki Imphal West ki traffic control police ki OC T Rajena fundropada Manipur da accident yamna toina tholiba asigi yenglaga masana masabu chesin hanjanaba pandamda traffic police na drive asi chathabani haike Road Safety Week mari lenana akoina drive si sasan bagi tathabane all India gi wena tawa Imphal Singjamai Lampen akoina loina mak tiar loina issue tawra pigre amasu mu chathagadaba tang ani dagi horga masiga mari lenana satharba drive January tang 13 Chayol amachumna pangthokadriba Gangai Festival manungda Kanagumba Club Sangstan amatana ban blockade amadi strike na chingba tawbidanaba state level Gangai Celebration Committee Manipurna thadrukpa cherol amana khangalali kumai asida lamdam asida leriba mipum khudingmangna saruk yabiu hairi Loktak Pata athafum thamba amadi fumsang sabana chingbada athingba lekibadagi jahi kayagi mamangdagi pat asida seasonarapa hi makhal ama mutkiba yabagi akiba leire Hidamasgi matangda paudam ama Loktak Pata Patsaba Ngami sing the Pongdong Narpui Matung in a Loktak Tangami sing the seasonary he sing Masakcha Manazerbasu Pakwa Sawa Ketnabagi Matung in a Makal home to Kaito E. Why the pick by he Makalvu Lukai he Kawi, he Makal Asi Lu Kaibel Lang Takwana sing the Namna Seasonay. Maya Oerap Sawa ill sing the season of he Makalvuna ill sing he Kawi, Arumba Pot Horn the season of a quality Sawa he even a Hizao Hana Kawi. Lukai he Harive he Makal Asi Pakang Maning Tokong Kom Ningon, Mogzalung Koibel Lak with the tongue of he Makalni. He only manung the quadri lead of any high Nami sing the Tazanari. Pakang Madagi Tangjina he Nijaraga Moirang to Pang Pang Kumning Hanbegi Matamda, Angjina Moirang the Lukai he Honba, Hekak Long Konba, Lu Tumana sing the Tambidana Pat Saba, Hodok Nambani Hainasu, Nami sing the Wadi Lineri. Makanja, Mangata, Bayagata, Pakang Maria, Pakang Mana, Talameva Hero, Sigi, Masaji, Maroni. Lai Haktak season of Horak, a Haina Tazanariba, Lukai he, Ngasidi Loktak Development Authority na Loktak ta Phumsang Athafum Phumnam Singba Thamba Thinkidagi Patki Ithak Ifom Kankalak na seasonaba yaraktre. He Makalasi Hondana Nga Fawasat Kiba Mio Kaya Iraq Nadana Tawai Mango Faw Yauna Kre. Later Lyra sing the Yamna Pamna seasonaba Mamal Su Hongba he Makalasi Mutarakpada Ngami sing the Nuaita of Fondok Narali. Lukai Kongang was set for Setpiadre. Adina, he asobong sade, Kai, Kiboyao, a day to Gairaga, who back to Sijil, Kiboyao, Sanabong come to the Satya. Has TV power with them into Kongam Sanazao Mite. Lamyan bi AEB Kaiden Pramodini de beginning sing thorong masi Manipur Hindi Parishad ki hold the Pangthokre Lemerol Khorzekol Leikol Imphal na sinduna Pangthok ki thorom aduda Manipur Sahitya Parishad ki President Professor Elangmam Dinabani Leikol ki President KS Sarojini Devi na maruiba miyoi singwena sarugya ki Professor Nahapom Aruna na hai ki bada AEB Pramodini asi lamdam asigi saknarabi AEB amani ngalingai matamdadi nupina larik tambada samasda nongnabagi mawong ama leram labasu matam adudagi hauna Pramodini asi wana larik tamlakibani haiki Ningtauzam diren lekidabagi matangda semkiba JSC na sinduna kumbi bazarda ngasi wakam mifam chathakre maraleba musing fadana dandi pigedamni haiduna wakam mifam aduna taksunki Arambam Saros Nalini Parat ki Manga Suba lekidabagi ningsing thorong ngasi Manipur Press Club ta pangthokre Patriotic Writers Forum Manipur na sinduna Manipur Press Club ta pangthokiba thorom aduda forum gi President Professor Joda Chandra Sanasam forum gi hana gi President Sagosem Indra Kumar Sawam Tombaluwang amadi educationist Khelmani Kangabam Susaruya ki Khelmani na haikibada Arambam Saros Nalini asi educationist ama oibada natana AEB amasuni mak lamdam asigi nupi laktagi athoiba misakni mapalebak singda lamdam asigi nat amadi culture bu khangana naba honabada achoba thodang laurom khibi nupini haike Wangbal Gram Panchayat ki Pradhan Huidrom Ongbi Chandrakala Jahinifu Mapuroiba Bijengi Uyal Awang Lekai Talaiba Yum Ganangna na Labor Rice Mill da ngarang sakhangdaba singna Chinese hand grenade ama thamlamba bu yaningdaba phongdoladuna Uyal gi Panchayat Garda wakat mifam chathakre Pradhan gi yumda bom thamlamba yaningde karamba lupna bom adu thamlamlibano habadu athuba matamda sengdok piro haidi
अदु सिगुम थबक से मोहन तौबिगनु हाइदना उयान की लेबा प्रजा मियाम जिना यानिंग सिदाना से फमीबनी अदु मतुंगददी अखोइना हाइजनिंगी मसी आइने खनजो खोइना उयान की म्याम प्रजा ने खनबदा मोगी साइड की निको आइने हाइजरिबा पोसे मसी अचौबा लुप वाखन ताबा ग्यालेबा लुप अमनदी ओइबम ओइरमदो मानदे मसे वाखन लेतबा मीना तौबनी हाइदना मसी खोइन म्याम कंडेम तौई मसीना मरम ओरकांदा अखोई मतुंगदा सिमु थबक तौबिगनु अदगी अथुमदम सेंदोपिरो हाइबा वाफमजे अखोई थमजगे National Food Security Mission Inglisini Tarahumdoi Taramari gi makhada District Agriculture Officer Thaubalna magi staff singaloinana district asigi manungda leiba angan fau thabaya pamafam sing maruina lauro anirak tawriba lawfam singe akanaba lawmi singda faudi PAC Janipan Taret yentopagi makha chatharopa oina ngasi Lilong Kendragi lawmi chamagi yankhaida faudi yenthokre Agri Godown Thobal da pangthokiba thorom asida District Agriculture Officer TH Gyanesor Susaruyaki Mission asigi pre-Kharif program da district asigi mafam taramathoida faudi sing yenthokre hairi Mayai Kaba Chinchak Chaba Yonba Tingnabagi Matangda Diamond Youth Welfare Association Sangha Yunfamna Sinduna Tonga Tongamba Club Organization Amadi Luchungba Kaya Yauna Munirai English Junior High School da meeting pangthokre Khongang asigi manungda drug yonba chaba masigi mari leinaba khudimaki mathakta thabak lokanaba warep nakre Islam Musliman amoina Islam dharma dan hak lagi ayagadi sunnani hangam marom chawba upun mari pun chawba pot amak chawba tam mahoya ya deva jana masih kadai hoya de syariat Islam syariat ki lodada ham neba saya deva masih neba ikut nasi how the cakar ibu pakai besi masih deh sahari sahari ko Islam itu mana ada lagi. Anoba chahi Inglisini taramari lakpada People's Action for National Democratic Movement pandamna mipum khudimakta haraute yamba nungaiba bihar mipun leitaba wata padaba lamdam ama oresanu haina yafa pausal pirakli Luinana dub asigi January 13 da pangthokadriba marirak shuba Foundation Day amasung gangai kumai gisu nungai yafa pausal pirakli mapalomdagi hajilakpa lining chataba mehrol-dagi Manipur lehau da generalaba lining chatpasingi gangai thorom asi yelomi ekoina thawai yauna yokhatfam thoi chahi amagi manungda amuktamak lakpa kumai asi mapungfana pangthokpa ngamba oibiu hairi Ngasi ahing noyaidagi petrol liter da paisa umbudra manga diesel na liter da paisa yangkai hengalagani hairi lamdam asida leiriba marueba civil society singi apun balup ama oidiba Protection and Preservation Committee henama pangal kakhathan bagaloinana political amadi social issue singda henam yeng changlagani haina committee gi convener Johnson Elangbam na phungdokre wang lekai lairembi maningda leiba committee gi officer pangtopa pawimi phamamada Johnson na makha taraduna committee asigi Inglisini taramari taramanga gi na Thaupunana ba Amukogi President Dr. Y. Mani Kuman, Herikongi President N. Churamani, Ipsagi President Johnson, Nipkogi President K. Sunil Yauna Tongan ba Civil Society Singi Luchingba Singh Convener Amadi Co-Convener Oina Thabak Tauminagani Haiki. Chali basahi sidagi di koi Manipur ki yam fragmented oiba kunda ba man ba adugumba man nairum badu lamdam sigi tholok pa thodo wathok singda punna koi yam collectively yam forceful oiba punba gi forum mama koi saga pangam bane ne khalle aduna pi koi punna meng chakina ra kan yam na phaba tamu leita ba aduga yam chokot pa kunai ma sembada koi punna ge haiba wakalon tu jeri Citizen Club Moirangi Chahi Yankai Suba Golden Jubilee gi thorom ngasi pangthokre thorom asida Parliamentary Secretary Marimbam Prithviraj Club ki hanagi President Konjangba Maipak Moirang Municipal Council gi Vice Chairperson Loitam Chitramani Susaru Yaki Prithviraj na Golden Jubilee gi nungi maikhum hangdopaga loinana ahal oiraba myo Yankaida Gombal Singh yenthoki Manipuri Nat Kanbalumna Anoba Chahi Lapagaloinana Manipur da Khunda Duna Hingminariba Kanglu Khudimaki Magi Nat ki oiba cultural heritage Mankidanaba Chanabi Kanglun Kahendanaba Ekoi Puna Hona Minarisi Haina Yafa Pausal Pirakli Ngasigi Mirolna Inat Honalonjat Thaksi Khasi Wangang Sangang Lamchat Sajat Chana Kanglun Khangjilaktabadagi Tawhaidaba Kaya Taurubadagi Haukiba Chahi Khara Sida Tangdu Leitadaba Society Amagum Tahai Uhaidaba Thodo Wato Kaya Tari Uribasi Mamangai gi Ahalaman Ipa Ipusina Pathang Puthang Naina Jinthang Yeina Ngangna Duna Lakliba Kaifade Tofade Haiba Kanglon Kaya Ngasigi Mirolna Democracy bu Lana Wahan Thok Lautuna Traditional Cultural Heritage da apply Taurubagi Oirakibani Anoba Chahi Lakpada Afaba Mirol Afaba Kunai Ama Purapo Oirasanu Haidi Hauzik Sanabagi Pao
ngasi sanabagi pauda draw kwa kaithelna ARC Silong maithiba piduna yankhaitere suba CC meet ki semi final changba ahanba team oikre Manipur Development Society ki sponsor makada All Manipur Football Association asinduna Imphal gi mapal kang jebung du chatariba yankhaitere suba Sir Churasan Singh KCS ICBE Memorial Football Tournament ki ngasi ahanba quarter final match ki sanakibada draw kwa kaithelna ARC Silong bu goal ama sinoda maithiba pikre mai paklaba draw kwa kaithel gi goal adu jersey number 10 TS Prem Kumar na anisuba half ke humfumari suba minute chanki ahanba half ke horokpada team animakna lamba chana yamna kanna sanaki goal chanba yaba tanja fanglabasu team animakna ahanba half hawba goal amata chanaba ngamkide anisuba half ke horokpada draw na yamna kana attack toba horaki ARC ki defender ge ahoba tanja loduna draw ge striker TH Prem Kumar na penalty box tamna pusilatuna goal attempt tobada ARC gi goalkeeper na ngakthopang ngamhodabadagi goal chankibani malang ni dia semua Hayeng ani suba quarter final match Trupu Nambol amadi SSB West Bengal ga sanaragani Mai Palaba Drawi Surmanina mamang the Sanakiba match tagi ngasigi match asida sanaroi singna thawai yauna amadi understanding laina sanaba ui mathangi matching dasu masidagi henba performance utnaba honagani haike The quarter final ki stage da la apne makho joina tarane lodi ati team ko dim loina phase hojik sanai team ko dim se sine ele adu taw to kitang thawai yaw ba adagi team wa oi ba duna kitang kan ora kadang khale adu mathang da joi kanna sanana ba dum hoi kono jakian khale ARC Silongi coach Jumbo na fondo kibada referee gi decision peningai oide advantage piba yaba handball tarba fawda khongdaba home ground da favor tawduna khonglabadi da saruk yagani hathazade haiki strong side. You see, I'm strong side. Referee decision, I'm not satisfied. Manipur have favor the next time they can absorb. All Manipur Football Association asindana Kumalapa ke artificial turf ground da ngasdagi MUPC selection competition haukre ahoba numita YWC malomna YOSC kuraibu goal nipal mapal da maithiba pikre team animangna normal time da goal amata chanaba ngamdabadagi kick from penalty mark na decide tawbada YWC na YOSC kuraibu thoikibani YWC gi goal singadu NMS Enjoysana golmei anau KS Biswamitra TS James S Nauba L Ben Johnson amadi ke tomana chankibani YOC gi goal sing aduna S Sanjit MD Raskis MD Sabir N Nongdre Lemba MD Ajarudin MD Dipin amadi DS Rosinina chanki hayeng Failo thangmaiban amadi Kripsa Naurem Thong sanaragani M Ravichandra Trust na sinduna kiamgai da chathariba manga subastia level M Ravichandra football tournament ki ngasi sanakiba match ta LFC Texam na Aniska Uripopu goal tare tarukta maithiba pikre hayeng ekatren kongpal ga KYC kawaga sanaragani National Sports Academy da Ming Chananaba Imphal East District ke selection test ama thasi gi aroba chayol da pangthorgani hari thasi gi tangtara fawpi manungda admission form thazilaknaba khangalakli Manipur Cricket Association ge miyeng makhada YWC patsoina sinduna chathariba ahanba state level under 15 cricket tournament ki ngasi sanakiba match ta YWCL na run chaniga mapanda maithiba pikre man of the match YWC ge athoina takre hayeng kraw amadi Model Club Sanargani Jorhat January Tarutagi Taramathai Fawa Pangthokadriba Kontra Tarushuba National Junior Handball Championship ta Manipur gi mahut sinanaba Reserve Sanaroi ani yauna taranipan gi ming Manipur Handball Association lauthokre khangalaba Sanaroi sing hayeng Khomalampak Handball Ground da laktuna report taronaba khangali
अनिरक शुबा जेनो कॉर्पोरेट फुटबॉल चैलेंज चाही असिगी फेब्रुअरी की तांग कुमाथोइदि की हौरगनी हाइना क्लासिक होटल दा पावुई मिफम अमा पांगथोखरे पावुई मिफम अदुदा सरुक याखिबा चैलेंज कप असिगी सीईओ हेरो थोकचोमना फोंदोखिबदा टूर्नामेंट असि चाही असिगी एडिशन दा अहोंब खरा लेगनी ट्रॉफी माइकुम हांगदोपगी थरम अमा फेब्रुअरी की तांग 15 दा पांगथोपगा लोइनना मणिवुड की टीमना फैशन शो अमा पांगथोकनी टूर्नामेंट चथरिङै मनुंगदा ख्वाइदगी फजबा फोटोग्राफ कापा ngamlamba miyoida namit khudingi oina park avenue amadi mami photography na sinduna manamathum pigani football bu hena chakhot hanana ba panamda hero foundation na thokshom bir chandra singha football academy ga khusamna duna pangthokodriba challenge cup asida lamdam asida leiba corporate house kuding mangna saruk yaba matamda asengba employee khaktamak saruk yabiu masigi damak mangjona screening pangthokani habani chingbo wafam kaya phongdoki Ramongda hena mamang chedi hena phajabna adi ama adigi khogi mamang cheda tongin bi kya leju to hung de ba so ba kya leju he chingo kung mudo singo da chei phajana to hung no bi namta bagi team owner sing amadi bagi media gi tong su be advice bi raga andiki tournament si mong phan hung pa pangthopam no no namta sigi ti sinjabi leslap tamara be pa mukhana pizari मार्क्ट येंगलगा ओजा खनबगी महत्ता मतिक चाबा मियोय सिंबु ओजा ओहलगनी हाइना एजुकेशन मिनिस्टर एम ओकेंड्रोना हाइक्रे प्राइम मिनिस्टर ओरिबा डॉक्टर मनमोहन सिंह जनरल इलेक्शन मतुंगदगी पोथारगनी लाउथोख्रे अमदी एआरसी सिलोंगबु माइथिबा पिदुना ड्राव क्वाकचल सीसी मिकी सेमीफाइनल चंगबा अहानबा टीम ओइरे ngasigi आइस टीम ने पिजेबा पाउ मता सिलसिनजरी मी ताब्रिब सिंबु मुखाना खुमजरी